मियोइब कौबु मपोक्ता पोक्लुबना महाकी तौबु ngamba pangal adu uthokladuna masagi mingchit urong khinnana bohanabada puarigi tangkaksingda sing amasung tamgi marakta ningai sangdanabadi adumak thoktuna laki adubu sing amasung tamgi marakta ngasi singlibla I asigumna di leirakte amana magi mateng pangnaba amadi mapallamgi akanba sapu lakpada punna thengnaminabana raja siga sing saktam oiduna laki adubu ngasidi manipur khundariba phurup singi marakta sakchu amadi phijat chakcha kayada manaba leirabasu miyamgi miyang phamdi khenaba sing adumak leibagum tawri tampak haibu wahi asidi chinga sakuna aduna adumak leibu mafam singni hiram asida lok sabha ki MP Bimol Akoijamna lanai gi TV channel amada phongdokhibagum dalan sabayum amada matonda leiba migina tongan basana kanglon ama makhagina ama leibagumani haikibadu ningsing I ngasi singi jilani haina lawnariba mafam sing asidasu tampaki mafam kaya leiri manipur gi mayai thangba tampaki hendokpa saruk amani hainariba lam square kilometer sani yankhai manga pakpa Sorsanpur jila da su yauri masida natana khara apikpa behiyang laijang phai amasung tulai phai tampak su leiri ngasi singi tamgi khenaba sigi ahanba oina maru hunki bahairagadi lising masani pan marputara humdoida chingi mafam sing yangshinanaba British lengakna mioi sing tolop pidun thamlakpa lising masamapan sumna tareta British political agent lusingba hill office haiba ama hanglakpa amadi lising masamapan sumna tareta British lengakna purakhiba management of Manipur rules asinani haiba yai matamaduda kilometer lising nipan hena lap mafamdagi lakpa Britishers singna yongna tan yenbagum singmi singbu hillmen natraga hill tribes haina khandoktuna anawu makhalgi lengak ama lamdam masida purakhibagi mahi ngasi miyamna chari ngasi sing amasung tamgi marakta singchep thabada khwaidagi hena toina sizinaba khulai hairagadi jila sing asida lengakna manaba mityeng thamde sahigi apunba budget ta mising mikhai naiduna tampaktana ayamba senpham thadai haiba maral sizinba asini masigi matangda nongthomum birena lusingba sarkarna lisingani kunmathoi gi August thada committee ama semduna lisingani taramathoi dagi lisingani kunmathoi phawbada Manipur gi singi jila singda apunba budget ki sel kaya thada ki haiba yengsil hanki singi makok thongba official kaya yawba committee aduna kupna yengsilaba matung senba sahi lisingani kunmathoi kunithoida Manipur gi apunba senphomgi sadani phumanga dasmik taret mangadi singi jila singda thadai haiba white paper amasu phongdokki masina takpadi Manipur apunba misingi chadani phumdoi oiriba chingmida chadani phumanga henbagi senpham thadaduna tampakta khundariba miyoi amadagi lengaki oiba senpham chingmi amana hena thungi haibani budget ki senpham kaithokpa amadi masibu sizinaba matamda संविधान की ओइबा चना कांगलोन कयागी मखादा कमिटी सिंग सेमदुना यंगसिनबा अमदी मरी लेनबा बिल सिंग पुथोक्तुना खनरबा मतुंग अयाबा पीबा ngaktani विधानसभा केंद्र हुमफुगी खनगतलब तोंगान तोंगानबा फुरुप की मिहुत सिंगना डेमोक्रेसी की लाइसेंस गुमलबा मणिपुर विधानसभा दा कांगलुप फुरुप नाइबा थबक थोरम तोरकपदा तुमिन्ना खक लेरमलोय ngarang ngahanda Kangpokpi jila da lambi pakthokpaga mari lenana sarkarna lam loksinba amadi khetripuron pibagi matangda Kuki militant group amana khunja singi soi ahangba sebang da laukraba matungda makhoi gi phangpham thokpa senphamdagi saruk mangagi amakhakta bank account da hapjilakpagi wari miyamna khabar kagas ta thengnare masina takpadi singda sakut thorang thabak paiketpada non state actor kayasu yawbuna araiba thabak amadi natte haiba adu mayak sengli Singmi के sakthung tampakta leriba mioi singna matpire haina toina lauriba asida rajniti wala kharna makhoi gi asoiba sing adubu kupsinnanaba amadi khudong chaba longnubu honabani amaromda delimitation gi matang asidasu singtamgi marakta ningai sangdanaba gi maram ama oirakli delimitation haiba asidi Bharat Sanvidhan gi article marifuni thoi gi matung inna census pangthoklaba matung commission ama siamduna hongliba missing yanglaga kendra singi pak chauba hongdok hongjin tawbagi tawpham thokpa chana kanglon amani Lising ani amada 84 Constitutional Amendment ki matung inna delimitation asi Bharat Pumbugi oina lising ani kuntaruk ki matung pangthokpa ihan hanba mikok thiba loiraba matung pangthoknaba Parliament na warep lauki masida tamgimina athingba thamduna delimitation pangthoktabani haiba sidi lana prachar tawbani masiga mari lenana Manipur Vidhan Sabha gi singi sit 18 leibana maru oiba hiramda makhoi gi khonjel leite haiba sisu tatana thengnari adubu ningsingba yabadi rajasiga apunba sit humpugi manungda schedule caste sit ama amadi schedule tribe ki sit 18 sinnatana lemhoriba sit nimpu asidi reservation laite haibadi singmi amana rajasiga sit 58 da mikhal thengnaba yai adubu tamgimi amana di sit 38 da mikhal thengnaba yai reserve laitaba sit 38 da maitai amasung maitai fangal na mikhal mai paklaga mihut oina tholkpada malom thambagi wahan thok laite masidi democracy leibal leibak amagi chanabini
ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯀꯪꯂꯥꯗ ꯃꯦꯟ ꯇꯣꯡꯕ ꯅꯠꯇ꯭ꯔꯒ ꯐꯝꯕꯥꯜ ꯀꯥꯕ ꯃꯇꯝꯗ ꯆꯤꯡꯃꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯄꯒꯤ ꯆꯠꯅꯕꯤ ꯂꯩꯕ ꯑꯃꯗꯤ ꯃꯦꯔꯥ ꯋꯥꯌꯨꯡꯕꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯀꯌꯥꯅ ꯂꯩꯇꯦꯡꯂꯤꯕ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯆꯤꯡ ꯇꯝ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯂꯥꯟꯅ ꯂꯝꯖꯤꯡꯂꯤꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫